ngasi asi leibak asi ihan hanba Field Marshal Kodandera Madappa Kariappa KM Kariappa gi mapuk numini British Indian Army degi hauraga leibak asna ningtama phangnaba matung phawba punna sahi kuntrarom lanmi oina thabak toromba puksel sengba thaksi kasi leiba amadi mareiba po thamoi sengna nungsikhiba du ngasi phawba pumnamak na ningsingli mathau masak khangba atopa po ikai khumnaba maril chumba amadi mangjil thana lawpham thokpa thodang lawkhiba misakni thौना लेबा हाइबसिना माइ पाक्नबा अहानबा खोंथांनि हाइबसि महाकी असेत पथाजबनी महाक कुमजा लिसिंग अमा समापनि फुमापनगी जनवरी 15 दगी इंडियन आर्मी कमांडर इन चीफ ओइखी नुमित असि लौदुना लेबाक असिना जनवरी 15 बो आर्मी डे हाइना थौरम पांगथोकनरी कुमजा लिसिंग अमगा समापन 18 दा रॉयल मिलिटरी कॉलेज से ग्रेजुएट पास तौदुना टेम्पररी कमीशन फंखी Permanent Commission pibagi order di lising amaga samapan kunithoy gi September kunithoy da thoki Koita da labor staff college da training phangba ahanba Indian military oikhi aduga battalion ama command to ahanba India machasu Kariappa na oikhi UK gi Camberley da labor Imperial Military College da training phangba India macha ani gi manungda mahaksu amani New Delhi gi GSQ yauna tongan ba unit sing amasung command headquarter da tongan pham sing paiduna thabak tawraki tungda Indian Army gi Eastern amasung Western Command gi commander sing su oiramki British Indian Army oina ate leba kaya da su thabak tawramki ani subalanjaw gi matamda mahak hakthengna balan phamda saruk yaba pamlabasu madugi khudong chaba phangkhide kumja lesing amaga samapan ni phumdo gi August da South East Asia Command semki mahakpo Assistant Quarter Master General oina posting piduna Burma da thaki Burma gi Arakandagi Japanese singbo takthokibada mahangna lawkiba thodang da penduna Order of the British Empire OBE haiba mingthol piki Kumja lising amaga samapani phumari da acting brigadier phamthol pirabasu brigade command tahonbagi mahut reorganization committee member oina hawki Kumja lising amaga samapani phumanga gi me amada mahakpo brigadier promotion piduna pham asipaiba ahanba India macha oikhi Sahidugi November thada Pakistan gi Waziristan da Banu Frontier Brigade commander oikhi Mahakna Banu da leiringaida atei commander singa manadana mafam aduge tribal singa afaba mari thamduna yamna tangdu leitaba phibam amada leinamba ubuda matam adugi maraki lengak lusingniba Pandit Jawaharlal Nehru na apenba phongdokhi leibak asna ningtama phanglaba matungda mahakpu Deputy Chief of General Staff oina hawki Kumja lising amaga samapani futeret ki November thada mahakpu Lieutenant General gi thakta promotion piduna Eastern Army gi commander hawki Kumja lising amaga samapani phuni panda Kashmir gi phibam lusilakpadi mahakpu Delhi amasung East Punjab ki command tawnaba GOC in C hawki mahakna command hek lawbaga khudakta Western Command haina maming onthoktona Kashmir da headquarter oina leikhi Kashmir da leiringeda Army headquarter ayaba yaudana maru oiba operation sing pangthokdana ba Kumja lising amaga samapani phuni pangi July 3 ta Kariappa da yathang pirakhi Thauksilasina le Kargil aduga mamei thangda Kashmir tampakta khudung thiningai ohengani amasung leiba ki ngaksel akai oirakani haiduna mahangna yaningdaba phongdokhi Mahakna Nausera Janga Punch Jojila Dras amade Kargil mafam singda maroiba operation ahum keeper easy amasung bison pangthokhi Kariappa ta brigade ani sijinabik ayaba pirabasu sumnataki brigade amatamuk pikhi aduga Kargil da sangsinaba haiki adubu yathang adu mahangna inkhide Ladakh area da landuna mafam adu Indiana khudum chansinki Pakistan ni mathakta mahang operation amasung landa kaya chathaki Sakti paibesing akanba sapu ke laktuna su mahangna summi khandaba thabak amata tawkhide Indian Army bu lengak longa mari leinadana maning tamna lehenba mahangna pamkhi Indian National Army INA da lanmi oiramba kaya Indian Army na lawsinaba matamdugi lengak na honarakpada mahangna yakhide Makhoibu Indian Army da yahonnaba Nehru na yamna kanna taksinki maduda mahangna pham thadoklagi haibadagi Nehru handokhi Adumoinamak INA gi kholaw Jai Hind haibadudi Kariappa na lawsinduna lanmi singi marakta amaga unabada harok tayamba phongdoknabada sijinnakhi Laibaki atei thabak changbada schedule caste amasung schedule tribe ki pham khakna thamagum lanmi da su thamnaba lengang haibada mahangna yakhide Masigi pham sakti amadi mina ikai khumnabiba adugi khudong saba mahangna khak lawkhide Kumja lising amaga samapan humphumanga da Pakistan na sokna kiba landa maki machanupa Nanda ge plane adu kapthaki
Soklaba machanupa adu Pakistan phajinduna thambadu General Ayub Khan khangmadagi Karyapa masada phone taroktuna khudakta thadorokna wafam haudorakhi. Matam aduda Karyapana haujik mahak aigi isa oidre leibak asigi masani mama leibak kidamak lan thengnariba asengba lanmini. Lanpha khudimak loina thadok piro natragana kana amata thadok pirakanu mangonda ehenba khudong sabasu pibiganu haiki. Thabak tagi pothara matungda ex serviceman singi yaifanaba kumja lising amaga chama panumphumari ex serviceman linkhatlami. Naha oina lanmidagi pothara basingi yaifa thaurangi Directorate of General Resettlement linkhatpata achoba thaudang laurumki. Leibak asigida natana atei leibak kayagi lanmigi reorganization da achoba thaudang laurumkiba adu khangbiduna USA gi President Harry S. Truman Legion of Merit in the Degree of Chief Commander gi mingthol su pikhi.